CM ngang na balakpa SF mayam ubada jiribam gi miyam ngaknare jiribam district hospital awat pa ngak ta ngairambada chief minister na nungai taba phongdokre numit humni gi khongchata chief minister yumnam khemchan ngasi numi yungba aduaida jiribam da thungkre amasung district asigi tongan ba mafam kaya marumda chatuna miyam gi awat apa singing shin ba hokre chief minister gi khongchat aduda mahak bungak senaba yamlaba security force sing lakpa ubada jiribam gi miyam ngaknakre ayuki pung 3 tabadagi BJP Manipur State Unit ki President A Sharda amasung MLA Nipan ga loinana Imphal dagi jiribam gi dama khongsan ki Chief Minister na jiribam hek yobaga ningsing khulda leiba district hospital gi fibam yengsin ki hospital adugi awat pamayam adu urubada mahak yamna nungai khide Dr. Taraga mathoi leigadabada Dr. ahum khak leiramba staff singi quarters kuntra leiraga ama fawba sijinnaba yaramdaba nurse amasung atai medical staff mayam ama watpagi mathakta super specialist doctor ama fawba leiram khide mangna mafam maduda tilamba miyam da wangang laduna mahang hai awatpagi awatpa ngakta ngairabanina loinamak atenba matamgi manungda pangthokpa haibadudi khajiktang wana thokani adubu awatpa mayam asi chada yankhai fawbadi athuba matamda mahangna loishingani doctor singi quarter numit mari mangani gi manungda semjinaba thabak howangani transfer posting gi matang da palladuna mahangna hai doctor ama transfer tawrubada khangna chanaba ama laklaga kakpiu haibadigi hek kakkibagi thawong asi amuk tawdanaba policy ama semlagani policy asigi makhada doctor singbu rotation da tha manga taruk posting mafam amada lehenba amasung pressure amatada transfer kaktanaba thabak paikhatkani haikhi Alipur village ta chief minister na kangluf khudingma ki IDP sing unaduna ingtapa fibam hanjil hannabagi matangda wari shanaki kumja 2023 da kangluf ki irang thorekraba matungda paite thada umaite amadi mar furup ki du jingbasing punna unaduna wari shanaba handaki asin ahanba oiri haina CM na phongdoki loinina numidang wairamgi matamda mahangna juribamda khundariba community khudingma ki luchingwasing unaki IDP singgasu unaduna wari shanaki Manipur gi bangal nupi anidagi lupa crore 1.5 ki belu oigadaba number 4 ga konana Assam police na fakre Manipuri bangal nupi anidagi lupa crore 1.5 ki belu oigadaba heroin ga konana Assam da fagat pangamkre hairi heroin ga konana fagat pangamkraba Manipuri pangal nupi ani adudi mistress Mamtaz Begum Mapureba MD Idris Khan Kawi Laifam Sora Mamang Laikai Kakching District Amadi Inglai Mapureba Islauddin Laifam Soramai Laikai Kakching District ni Hairi Makoi Anida Samgi Khandi Graha Village Rangiya MD Sail Khan the heroin number 4 adupi na plan tawgi pau fangbadagi makoi ahum Assam police ki kangbu amana fagalaba matungda police custody da thamkre hari makoi ani dagi police na thihumbagi thabak cha thabada sapon cave taraga humdoi da heroin number 4 sing adu haptuna puramba thengna khibadagi fagat khibani hari Airport ta CRPF ama lektharakpadagi kankre ngase Imphal International Airport ta Imphal dagi Delhi tamna chatkigadaba CRPF personnel ama heart attack tawduna lektharakpadagi 29 suba CRPF battalion gi medical commandant Dr. PS Kiran na laikana duna khudong thibadagi kanbangam hawre hari press na phangba pawgi matungina commandant asina airport ta leibringai da thawdu adu thoglakpadagi mahang masa chensin mathau taba thabak sing matam chana lokhatpadagi personnel adu kanbangam khibani tungda airport medical gi staff amasung ARFF ki team singna personal adu manak nakbo hospital da pukhatuna makha taba treatment chathakre hairi Kuki immigrant singna chathaba ka henba thawong sing thingbangam de haiduna thawai khulda security force changba thingkre Ukhrul district ki Thawai khulda Kuki illegal immigrant singna chathaba aina yadaba thawong sing security na mapung fana lakshin mangam de haiduna khulda sida security force sing operation gi damak changbada khulgi authority na thingma thamkre hairi Village Authority ki maikai degi thadura ki bacherol amagi matung ina hariba warep ase haukiba April anida khulasi ki pangthokiba emergency assembly bimfam na laukibani Village community ki maikai degi khulasi da Khun Da Naga anigi marakta umkhana batholakpa matam degi hauna mafam maduda santi thamnaba honaduna lakli The Manipur Village Authority in Hill Area Act 1956 ki provision matung ina makoi gi lam amasung miyam ngak sen bagi legitimate right edu chapchana piri mafam aduda operate tawriba security force singna thawai khulgi khunja singna niyom chumdaba thawong kaya chathai Kuki illegal immigrant singna khulladuda chathariba thawong sing maroina khulai paiduna aina yadaba thawong kaya chathariba du thingnaba honade Kuki illegal immigrant singna khulai paiduna chathariba ka henba thawong kaya adugi matangda haukiba chahi 2023 gi matamdagi hauna village authority gi maikai dagi mari lainaba authority singda complaint kaya rak file tawkhre adubu ngasi fawbada
Effective oiba thaba amata paikhatte amasung village authority na wakalibasing adu khangsinnadana leiri masina maram oiraga khunja singi maikaidagi kuki illegal immigrant singna makhoi mayakta chatharakpa ki hen khanganbagi thawong khudingmak chapchana thengnanabagi mathau taba thawrang khudingmak lakholakpani hariba sing asina maram oiraga haujik leiriba fibam asi mapung phana warusina malaktriba fawba thawai village jurisdiction manungda external force amata changbagi yaba piraroi kulasida security force sing changba thingle hariba warep asibu thugaina ba honnarakpa singi mathakta chapchana thengnagani Karigumba warep asigi wangmada Namfuda Kulasida Changsinaba Honoraklabadi Maduda Thoglapa Afafatagi Daita Pumba Manipur Sarkar Amasung Mari Lainaba Authority Singna Pugadabani Hairi Amaram the Ukrul District area da Kuki Kulai Paiba Singa Tangkul Naga Sing the attack Tobagi Tawong Chatharaklabaso Marak Marakta Kuki Singna Chingtaki no Mai Kapaki Togokti Adumaglep and Togli Ngasisu Ayukpung Mapalom Taba Matamda Sanakai Tel the Kuki Kulai Paiba Singna Chingtaki no Mai Ron or Mari Rom Kaptaraki Adabu Pamdava Togdok Sing di Toki de Hairi US ki jet ani Dhap Toukhre pilot ama thiba khangdri Black Hawk ani thengaina khre US amadi Iran gi marakta soknari balan khudong thiningai oiba thak yongna kangkhalakpaga loina nongma khakta da America gi war plane ani Dhap Toukhre Iran gi ngamkhai lana paisilakpa F-15 Strike Eagle Dhap Toukhre ba matong da plane adu tongkiba crew member ama rescue tawre atopa amadi thiba khangdana hujik fawba leiri atopa thodok amadana Kuwait ki nongthakta USA tem War Hot ama Kaikre pilot adudi asoyangam yaudana parachute ki matengna chongthokhaure Iran gi nongthakta kapthakiba F-15E gi crew member adugi khonguli bachatkiba US ki Black Hawk helicopter ani tamna Iran gi missile ke yamarum kapselaki adubu thoidongna mangata thokhan bangam kide hojik fawba thiba khangdana leiriba US ki fighter pilot adu fanaba Iranian Revolutionary Guard Corps na kha nongchup thangba Iranda thihumba gi thabak chathari kanagumana US ki pilot adu farabadi matik chaba reward pigani haina IRGC gi maikaidagi lauthukhi Khagi lambida Kuki Khul kaya fauduna CM Kem channel chingma team nga si Jiribamda thungduna mafamdugi miyamna harau taramna okre Security Force ngi akan Jackson Tharanga loina Manipur gi Chief Minister Kem channel chingba BJP Manipur Pradesh ki President Sarda Devi amadi MLA nipan yauna team amanga si Jiribam gi damakta nga si ayu pung nipan taba matamda National Highway 37 Imphal Jiribam lambida Kuki gi Khul kaya marum fauduna chatkibadu yekai thingai ba amata yaudana mai pakna Jiribam da thungkre loina Mafam dugi miyamna Chief Minister Kem chanbu harau taramna okre nga si ayu pung nipan khara helakpa matamda CM office tagi chatkiba team aduda BJP Manipur Pradesh ki President A Sarda Devi Thanga ACG MLA T Rovindro Khetrigao ACG MLA Saik Nurul Hassan Sengmai ACG MLA Haikam Dingo Konthauzam ACG MLA Dr. S Ranjan Kumbi ACG MLA S Premchandra Pasoi ACG MLA Sapam Kunjakeshwar Keba Mayang Imphal ACG MLA Kongkham Rovindro Amadi Kairao ACG MLA Rameshwar Susarugyaki Chief Minister na luchingduna Laikhagi lambida Jiribam chatkiba asigi mangoinana hanana BJP Manipur Pradesh ki luchingba kharasu Jiribam da thongduna laikhre hari Chief Minister na luchingma team adunga si nungthilpung ama helakpa adwaida lengang pokpi da thungki khongchat asigi saruk ama oina lengang pokpi police outpost ta changbagi sadul adumakti cancel tawkhre loinina Chief Minister na lengang pokpi police outpost ta Jiribam DC SP CRPF amadi Assam Rifles ki commandant singna harau taramna okhi lengang pokpi police outpost ka Nakna Laiba Tamenglong District ki Tatbung Kuki Khulgi Mihut Kangbu amana Chief Minister Kem Chanda memorandum ama pisin balaki adumak pumakhoi gi memorandum adu Chief Minister da pisin bangam kide hairi amaromda Rongmai Naga Council Manipur RNCM gi President KC Savio Naluchingba delegation team amana Chief Minister Kem Chanda memorandum amasu haktheng na khusina ki hairi Chief Minister gi khongchat adu gi makha tarakpa oina ningsing khulda leiba Jiribam District Hospital da chatuna hospital gi fibam yengsin ki Maduda District Hospital asigi awat apa kaya lairamba ubada Chief Minister na pendaba phongdoki maru oina casualty da Dr. Taragama thoi leigadabada Dr. Ahum khak lairamba amadi nurse ki awat pa lairamba sing hakthengna na khangki Dr. Singna Jiribam District Hospital da transfer chatlu haibi yadaba sima khwaidagi laibak thibani haina Chief Minister na phongdoki oiriba phibam asida sakmai yengbagi wafam thadok inaunawa transfer policy ama sembagi mathau taba sing mahangna thamki loina na District Hospital asigi lairiba quarter singsu Dr. Singna mafam asida hek Lakpada Leiba Yabagi Fibam Oidriba Sishu Mapung Fana Semjin Sajinaba Chief Minister na Mari Lainaba Singda Khanganki Amarom da Chief Minister na luchingba team asina hayeng numit ungba matung Jiribamgi Alipur Naga Khulda tongan ba community singi luchingba singa unaduna Jiribamgi hojik oiriba Fibam Sing amasung district asida Chanti amasung tangdu laitaba puragnabagi matangda wa khanagani hairi Chief Minister Kem Chana luchingba team asina hayeng April 5 da Churachandpur da Interstate Truck Termination amasung atay project sing sangabagi thoram sing da saruk yagani
ꯆꯥꯟꯗꯄꯨꯔꯗ ꯏꯟꯇꯔꯁ꯭ꯇꯦꯠ ꯇ꯭ꯔꯛ ꯇꯔꯃꯤꯅꯦꯁꯟ ꯑꯃꯁꯨꯡ ꯑꯇꯩ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯁꯤꯡꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯇꯨꯡꯗ ꯇꯤꯝ ꯑꯁꯤꯅ ꯖꯤꯔꯤꯘꯥꯠ ꯐꯥꯎꯗꯨꯅ ꯑꯁꯥꯝꯒꯤ ꯁꯤꯜꯚꯔꯒꯤ ꯔꯣꯡꯄꯨꯔ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯔꯥꯙꯥ ꯃꯟꯗꯞ ꯃꯟꯗꯤꯔ ꯂꯥꯏꯁ꯭ꯔꯝ ꯈꯨꯜ ꯍꯥꯏꯂꯥꯀꯥꯟꯗꯤꯗ ꯎꯗꯥꯔꯚꯣꯟ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯕꯤꯖꯦꯄꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯏꯂꯦꯛꯁꯟꯒꯤ ꯀꯦꯝꯄꯦꯟꯗ ꯁꯔꯨꯛ ꯌꯥꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯖꯤꯔꯤꯕꯥꯝꯗ ꯍꯜꯂꯛꯀꯅꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯁꯤꯑꯦꯝꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯁꯤ ꯑꯦꯄ꯭ꯔꯤꯜ 6ꯇ ꯖꯤꯔꯤꯕꯥꯝꯗꯒꯤ ꯀꯪꯂꯥꯗ ꯆꯣꯄꯔ ꯇꯣꯡꯗꯨꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫